ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕ꯫ ꯃꯁꯤꯗ ꯊꯣꯏꯕꯤꯅ ꯑꯍꯥꯟꯕ ꯁꯤꯟꯁꯤꯗ ꯑꯩꯈꯣꯏꯅ ꯇꯤꯚꯤ ꯌꯦꯡꯕ ꯎꯔꯝꯃꯤ꯫ ꯇꯤꯚꯤ ꯑꯁꯤꯗ ꯄꯥꯎꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯗ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯅꯦꯠ ꯊꯤꯡꯂꯅꯤ ꯍꯥꯏꯗꯅ꯫ ꯈꯨꯗꯛꯇꯒꯤ ꯁꯠꯗꯥꯎꯟ ꯑꯁꯤ ꯏꯐꯦꯛꯇꯤꯞ ꯑꯣꯏꯔꯅꯤꯅ ꯍꯥꯏꯈꯤꯕꯗꯒꯤ ꯊꯣꯏꯕꯤ ꯌꯥꯝ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯗꯇꯥ ꯀꯅꯦꯛꯁꯟ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯟꯈꯤ ꯏꯟꯇꯔꯅꯦꯠ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯊꯤꯡꯂꯕꯗꯤ ꯃꯥꯗꯤ ꯀꯔꯝꯅ ꯃꯇꯝ ꯂꯦꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯃꯤꯈꯩꯗ ꯀꯣꯏꯍꯪ ꯍꯪꯗꯨꯅ ꯁꯠꯗꯥꯎꯟ ꯑꯁꯤ ꯏꯐꯦꯛꯇꯤꯞ ꯑꯣꯏꯔꯕ꯭ꯔꯅ ꯌꯦꯡꯂꯝꯃꯤ ꯊꯣꯡ ꯍꯥꯡꯗꯣꯛꯑꯃꯒ꯫ ꯊꯣꯡ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯂꯨꯕꯗ ꯃꯄꯥꯟꯗ ꯅꯣꯡꯃꯩ ꯕꯣꯝ ꯃꯈꯣꯟꯗ ꯅꯤꯜꯂꯔꯦ꯫ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯅꯕꯒꯤ ꯃꯈꯣꯟꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯩꯈꯨ ꯍꯥꯡꯒꯠꯇꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯕꯁꯨ ꯋꯥꯁꯜꯂꯛꯑꯦ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏ ꯂꯨꯔꯤꯕꯗꯤ ꯗꯇꯥ ꯀꯅꯦꯛꯁꯟ ꯐꯪꯗꯕ ꯑꯁꯤ ꯊꯣꯏꯕꯤꯗꯤ ꯐꯣꯟꯗ ꯂꯥꯏꯆꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯗꯇꯥ ꯐꯪꯗꯕꯗ ꯌꯦꯟꯐꯝ ꯈꯪꯗꯗꯅ ꯃꯊꯥ ꯁꯥꯔꯒ ꯂꯩꯈꯤ꯫ ꯌꯨꯝꯒꯤ ꯊꯕꯛ ꯌꯦꯡꯁꯤꯟꯕꯗꯤ ꯂꯥꯏꯔꯗꯅ ꯃꯍꯥꯛ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯕꯒꯤ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯗꯅ ꯑꯗꯨꯝ ꯂꯩꯈꯤ ꯐꯃꯨꯡꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ꯫ ꯃꯁꯤꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯖꯥꯅꯀꯤꯅꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯅꯦꯝꯕꯣꯛ ꯑꯁꯤ ꯃꯥꯒꯤ ꯃꯃꯥ ꯁꯛꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯀꯩꯒꯤꯅꯣꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯂꯩꯈꯤꯗꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯖꯥꯅꯀꯤꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯕꯤ, ꯅꯣꯡꯃꯒꯤ ꯁꯣꯏꯗꯅꯕ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤ, ꯏꯃꯨꯡ ꯇꯦꯂꯣꯡ ꯂꯣꯏꯁꯤꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯈꯤ꯫ ꯖꯥꯅꯀꯤꯅ ꯅꯣꯡꯃꯒꯤ ꯁꯣꯏꯗꯅꯕ ꯐꯤꯁꯨ ꯐꯤꯖꯥꯝꯕ, ꯂꯥꯏꯗꯨꯛ ꯊꯥꯕ, ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛ ꯃꯈꯥ ꯃꯥꯅ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯀꯣꯜ ꯂꯤꯛ ꯆꯥꯝꯕ ꯑꯣꯏꯒꯦꯔꯥ, ꯅꯠꯇ꯭ꯔꯒꯅ ꯆꯥꯛ ꯊꯣꯡꯕ ꯑꯣꯏꯒꯦꯔꯥ, ꯅꯠꯇ꯭ꯔꯒꯅ ꯍꯤꯡꯖꯥꯝ ꯀꯥꯝꯈꯠꯄ ꯑꯣꯏꯒꯦꯔꯥ, ꯃꯥꯅ ꯉꯝꯅꯕ ꯌꯥꯅꯕ ꯂꯣꯏꯅ ꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯃꯁꯤ ꯀꯔꯤꯃꯠꯇ ꯈꯪꯖꯅꯗꯗꯅ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯍꯣꯠꯁꯄꯣꯠ ꯐꯪꯕ꯭ꯔꯅ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯇꯨꯅ ꯑꯋꯥꯡꯕ ꯀꯥꯗꯨꯅ ꯍꯣꯠꯁꯄꯣꯠꯀꯤ ꯃꯄꯥ ꯊꯤꯔꯝꯃꯤ ꯃꯤꯒꯤ VPN ꯇꯧꯔꯒ ꯊꯥꯗꯣꯔꯛꯄꯗꯣ꯫ ꯃꯗꯨꯕꯨ ꯍꯣꯠꯁꯄꯣꯠ ꯐꯅ ꯊꯥꯗꯣꯛꯆꯔꯕꯁꯨ ꯁꯝꯕꯗꯤ ꯌꯥꯔꯝꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯒꯤ VPNꯗ ꯇꯧꯔꯒ ꯊꯥꯗꯣꯛꯄꯅꯤꯅ ꯃꯍꯥꯛ ꯄꯥꯁꯋꯥꯔꯗ ꯀꯩꯀꯥ ꯁꯝꯕ ꯌꯥꯗꯗꯨꯅ ꯁꯥꯎꯅꯤꯡꯉꯒ ꯆꯥꯛꯑꯒ ꯇꯣꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯥ꯫ ꯑꯗꯨꯅ ꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯑꯁꯦ ꯍꯦꯟꯅ ꯃꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯂꯨꯁꯜꯂꯛꯄ ꯃꯇꯝ ꯍꯥꯏꯕ ꯑꯃꯗꯣ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯇꯨꯝꯗꯅ ꯆꯥꯗꯅ ꯑꯗꯨꯝ ꯂꯩꯈꯤ, ꯐꯃꯨꯡꯗꯒꯤ ꯁꯨꯡꯍꯦꯟ ꯍꯦꯟꯗꯣꯛꯈꯤꯗꯦ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯁꯨ ꯌꯦꯡꯁꯤꯟꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯖꯥꯅꯀꯤꯅ ꯐꯅ ꯆꯩꯔꯕꯁꯨ ꯃꯋꯥ ꯂꯧꯗꯕꯤꯗ ꯑꯗꯨꯝ ꯃꯃꯥꯟꯅꯕꯤꯗ ꯈꯔ ꯀꯣꯜ ꯇꯧ, ꯑꯗꯨꯗꯒꯤ ꯅꯦꯠ ꯀꯅꯥ ꯀꯅꯥꯒꯤ ꯌꯥꯒꯦ ꯈꯔ ꯍꯪ, ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯦ꯫ ꯊꯣꯏꯕꯤ ꯃꯇꯝ ꯂꯦꯟꯐꯝ ꯁꯨꯡꯈꯪ ꯈꯪꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯧ ꯃꯌꯥꯝ ꯑꯁꯦ ꯎꯕꯗꯨꯗ ꯖꯥꯅꯀꯤꯅ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯄꯥꯈꯠꯂꯛꯑꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯁꯟꯅꯗ꯭ꯔꯒꯗꯤ ꯃꯍꯥꯛꯇꯤ ꯁꯨꯝ ꯑꯣꯟꯊꯣꯛꯂꯒ ꯂꯩꯔꯕꯅꯤꯅ ꯖꯥꯅꯀꯤ ꯃꯊꯪꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗ ꯋꯥꯁꯜꯂꯛꯑꯦꯅ ꯈꯟꯗꯨꯅ ꯃꯥꯅ ꯐꯣꯟ ꯄꯥꯏꯔꯤꯉꯩꯗ ꯆꯪꯂꯛꯇꯨꯅ ꯖꯥꯅꯀꯤꯅ ꯆꯩꯔꯝꯃꯤ, "ꯏꯃꯧ ꯅꯨꯄꯤ, ꯅꯪꯁꯨ ꯊꯕꯛ ꯑꯁꯦ ꯈꯔꯗꯤ ꯌꯥꯎ ꯂꯥꯛꯑꯣ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯐꯣꯟ ꯀꯣꯜꯂꯒ ꯂꯩꯔꯤꯕꯗꯨꯕꯣ? ꯅꯦꯠꯇꯣ ꯌꯥꯈꯤꯔꯣꯏ ꯍꯥꯏꯕ ꯀꯨꯏꯔꯦꯗꯅ" ꯍꯥꯏꯔꯕꯁꯤꯗ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯑꯝꯃꯤ, "ꯅꯦꯠ ꯌꯥꯗ꯭ꯔꯗꯤꯅꯦ ꯑꯩꯗꯤ ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯅꯤ, ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯂꯣꯏꯌꯦ ꯍꯧꯒꯠꯂꯒ ꯊꯕꯛ ꯇꯧꯕꯅ"꯫ ꯃꯁꯤꯗꯩꯁꯤꯗ ꯖꯥꯅꯀꯤꯅ ꯍꯥꯏꯐꯦꯠꯇꯪꯁꯨ ꯐꯨꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯂꯥꯛꯑꯣꯅꯦꯍꯦ ꯅꯪꯕꯨ, ꯐꯃꯨꯡꯗꯩ ꯍꯧꯒꯠꯂꯛꯑꯒ ꯂꯩꯌꯣ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪ ꯕꯦꯕꯨꯂꯥ ꯆꯨꯔꯒ ꯇꯣꯛꯆꯅꯤꯀꯣ, ꯅꯪ ꯑꯩ ꯏꯕꯨꯡꯉꯣꯟꯗ ꯍꯥꯏꯗꯣꯛꯆꯅꯤ ꯍꯥꯏꯕꯗ ꯍꯥꯏꯗꯣꯛꯅꯤ ꯍꯥꯏꯗꯣꯛꯆꯧꯅꯅ ꯍꯥꯏꯔꯒ ꯊꯣꯏꯕꯤꯅ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯖꯥꯅꯀꯤ ꯆꯠꯈꯤ꯫ ꯊꯣꯏꯕꯤꯅ ꯈꯜꯂꯤ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕꯤ ꯃꯅꯦꯝꯄꯣꯛ ꯑꯃꯅꯤ, ꯃꯥꯕꯨ ꯑꯣꯠ ꯅꯩꯗꯨꯅ ꯂꯩ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯒ ꯖꯥꯅꯀꯤꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤꯅ ꯄꯥꯠꯇꯒꯤ ꯉꯥ ꯐꯥꯔꯒ ꯄꯨꯔꯛꯑꯝꯃꯤ꯫ ꯃꯌꯥꯝ ꯑꯁꯦ ꯊꯣꯏꯕꯤꯗꯤ ꯑꯦꯀ꯭ꯋꯥꯔꯤꯌꯝꯒꯨꯝꯕ, ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯄꯦꯠ ꯍꯣꯝꯒꯨꯝꯕ ꯁꯦꯝꯕ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯑꯦꯀ꯭ꯋꯥꯔꯤꯌꯝ ꯑꯅꯧꯕ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯊꯣꯏꯕꯤꯅ ꯉꯥꯗ ꯃꯆꯤꯟꯖꯥꯛ ꯊꯥꯔꯝꯃꯤ꯫ ꯉꯥ ꯃꯆꯤꯟꯖꯥꯛ ꯑꯁꯤꯁꯨ ꯃꯥꯅ ꯁꯦꯝꯖꯕ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯑꯦꯀ꯭ꯋꯥꯔꯤꯌꯝ ꯑꯁꯦ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯕꯛ ꯑꯇꯣꯞꯄ ꯖꯥꯅꯀꯤꯅ ꯍꯣꯠꯅꯔꯕꯅꯤꯅ ꯊꯣꯏꯕꯤꯅ ꯊꯕꯛ ꯑꯇꯣꯞꯄ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯂꯣꯏꯔꯒꯦꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯄꯣꯂꯥꯡꯒꯨꯝꯕ, ꯁꯥꯔꯪꯒꯨꯝꯕ ꯁꯥꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤꯁꯤꯅ ꯔꯦꯛ ꯁꯥꯅꯕꯒꯤꯗꯃꯛꯇ ꯖꯥꯅꯀꯤꯅ ꯃꯍꯥꯛꯀꯤ ꯇꯨꯜ ꯑꯃ ꯂꯩꯔꯨꯔꯒ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯑꯝꯈꯤ꯫ ꯑꯗꯨꯒ ꯄꯣꯠ ꯀꯛꯇꯨꯅ ꯁꯥꯔꯪ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯔꯦꯛꯇꯣ ꯁꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯦ ꯖꯥꯅꯀꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤ, "ꯀꯥꯟꯅꯔꯣꯏ ꯅꯪꯅ ꯇꯧꯔꯤꯗꯣ, ꯑꯗꯨꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯣꯏꯅ ꯍꯣꯠꯅꯁꯜꯂꯨ ꯂꯥꯎ, ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯏꯃꯨꯡꯒꯤꯅꯦ ꯊꯕꯛ ꯏꯟꯈꯥꯡ ꯌꯦꯡꯁꯤꯟꯒꯗꯕꯅ" ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ, "ꯅꯣꯏꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ
ꯄꯠꯂꯒ ꯆꯨꯔꯒ ꯑꯗꯨꯝ ꯋꯥꯈꯟꯗꯣ ꯈꯟꯖꯥꯟꯅꯔꯒ ꯂꯩꯔꯗꯕꯅꯦ ꯑꯩꯅ ꯅꯨꯄꯤꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯦꯅ ꯅꯪꯅ ꯍꯦꯛꯇ ꯁꯥꯎꯕ ꯌꯥꯕ꯭ꯔꯣꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯕꯗꯤ ꯅꯪ ꯀꯔꯤ ꯇꯧꯕꯒꯤ ꯃꯧ ꯑꯣꯏꯔꯛꯏꯅꯣ ꯏꯃꯨꯡ ꯑꯁꯤꯗꯅ ꯖꯥꯅꯀꯤꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯆꯥꯛꯈꯨꯝꯒꯤ ꯂꯥꯟ ꯑꯁꯤꯗ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤꯅꯦ ꯑꯩꯅ ꯀꯩꯅꯣ ꯈꯔ ꯊꯣꯡꯂꯒ ꯌꯣꯟꯖꯔꯒꯦ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯔꯁꯦ ꯅꯦꯠ ꯌꯥꯗ꯭ꯔꯤꯉꯩ ꯃꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯗꯨꯗ ꯖꯥꯅꯀꯤꯅ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯖꯥꯅꯀꯤꯗꯤ ꯄꯤꯌꯣꯔ ꯚꯦꯖꯤꯇꯦꯔꯤꯌꯟꯅꯤ ꯂꯥꯏꯅꯤꯡꯕꯤ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛ ꯁꯥ ꯉꯥ ꯀꯔꯤꯃꯠꯇ ꯆꯥꯔꯝꯗꯦ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯍꯥꯏꯈꯤ ꯁꯥ ꯉꯥꯁꯦ ꯊꯣꯡꯂꯒ ꯃꯥ ꯌꯣꯟꯕ ꯍꯧꯔꯝꯒꯦꯅ ꯍꯥꯏꯕꯗ ꯖꯥꯅꯀꯤꯅ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯖꯥꯅꯀꯤꯗꯤ ꯙꯔꯃꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯅ ꯖꯥꯅꯀꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯏꯊꯟꯗꯁꯨ ꯂꯣꯏꯅ ꯏꯟꯊꯣꯛꯄꯤꯕ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯣꯡꯃꯗꯤ ꯆꯐꯨ ꯑꯗꯨ ꯐꯥꯛꯑꯒ ꯌꯦꯡꯂꯨꯕꯗ ꯆꯥꯍꯥꯎ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯔꯝꯁꯨ ꯈꯪꯗꯦ ꯃꯗꯨꯕꯨ ꯊꯣꯏꯕꯤꯅ ꯊꯣꯡꯂꯝꯕ ꯑꯣꯏꯗꯣꯏꯅꯦꯅ ꯃꯥ ꯈꯜꯂꯝꯈꯤ ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯍꯪꯈꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯆꯥꯍꯥꯎ ꯀꯥꯝꯃꯒ ꯂꯩꯔꯝꯃꯤꯁꯦꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯍꯥꯏꯈꯤꯁꯦ ꯑꯩꯗꯤꯅꯦ ꯉꯁꯤ ꯃꯤꯠ ꯊꯣꯡꯗꯣꯔꯕꯅꯦ ꯃꯤꯠ ꯊꯣꯡꯖꯟꯗꯣꯔꯕꯅꯦ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯋꯥ ꯂꯧꯗꯦꯀꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯖꯥꯅꯀꯤꯅ ꯁꯥꯎꯔꯨꯗꯨꯅ ꯆꯠꯂꯝꯈꯤ ꯑꯗꯨꯕꯨ ꯐꯅ ꯁꯥꯎꯔꯕꯁꯨ ꯖꯥꯅꯀꯤ ꯆꯥꯛ ꯂꯥꯝꯁꯤꯜꯂꯛꯄ ꯃꯔꯝ ꯑꯣꯏꯔꯕꯅꯤꯅ ꯀꯔꯤꯒꯤꯅꯣ ꯌꯦꯟ ꯊꯣꯡꯒꯗꯧꯔꯤꯕꯤ ꯃꯤꯠ ꯊꯣꯡꯒꯗꯧꯔꯤꯕꯤ ꯅꯪꯒꯤ ꯅꯈꯨꯠꯇꯨꯅ ꯑꯃꯨꯛ ꯆꯥꯛꯈꯨꯝꯒꯤ ꯊꯦꯂꯣꯡ ꯑꯁꯤꯗ ꯄꯥꯏꯔꯝꯃꯤꯕꯁꯦ ꯆꯥꯛꯈꯨꯝꯒꯤ ꯀꯣꯜꯂꯤꯛ ꯑꯁꯦ ꯅꯪ ꯄꯥꯏꯕꯤꯒꯅꯣ ꯑꯩꯒꯤ ꯀꯣꯜꯂꯤꯛ ꯇꯣꯉꯥꯟꯅ ꯊꯝꯃꯣ ꯍꯥꯏꯗꯨꯅ ꯆꯐꯨ ꯑꯗꯨ ꯃꯍꯥꯛ ꯄꯨꯊꯣꯛꯀꯦ ꯇꯧꯔꯝꯃꯤ ꯆꯐꯨ ꯑꯗꯨ ꯄꯨꯊꯣꯛꯀꯦ ꯇꯧꯕ ꯀꯥꯟꯗ ꯊꯣꯏꯕꯤꯅ ꯍꯥꯏꯈꯤ ꯆꯥꯛꯈꯨꯝ ꯑꯁꯦ ꯑꯩꯒꯤꯁꯨꯅꯦ ꯆꯥꯛꯈꯨꯝ ꯑꯣꯏꯔꯤꯕꯅꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯑꯄꯥꯝꯕꯁꯨ ꯂꯣꯏꯅꯃꯛ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯖꯥꯅꯀꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡ ꯑꯁꯤꯗꯤ ꯊꯣꯏꯕꯤꯅ ꯊꯣꯡꯕ ꯃꯔꯝ ꯑꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯖꯥꯅꯀꯤꯅ ꯑꯩꯗꯤ ꯉꯁꯤ ꯆꯥꯔꯔꯣꯏ ꯑꯗꯨꯒ ꯅꯪ ꯑꯩꯒꯤ ꯀꯣꯜꯂꯤꯛ ꯑꯁꯤꯗ ꯊꯦꯡꯕꯤꯔꯛꯀꯅꯨ ꯍꯥꯏꯕꯗꯨꯗ ꯊꯣꯏꯕꯤꯅ ꯊꯑꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯀꯣꯜꯂꯤꯛꯁꯤꯡꯗꯨꯗ ꯂꯣꯏꯅ ꯊꯦꯡꯅꯕꯅ ꯇꯧꯔꯝꯈꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯁꯨ ꯁꯥꯟꯅꯕꯒꯨꯝ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛꯁꯦ ꯄꯪꯖꯩ ꯍꯥꯏꯕꯒꯨꯝꯅ ꯁꯥꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯖꯥꯅꯀꯤꯗꯤ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯄꯥꯝꯂꯝꯈꯤꯗꯦ ꯃꯔꯝꯗꯤ ꯏꯃꯨꯡꯗ ꯆꯥꯛꯈꯨꯝꯗ ꯌꯦꯟ ꯊꯣꯡꯖꯟꯕ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤꯗꯤ ꯌꯥꯝꯅ ꯃꯥꯡꯂꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯝꯈꯤ ꯑꯗꯨꯕꯨ ꯅꯥꯀꯟ ꯑꯃꯗ ꯃꯩꯐꯨ ꯊꯥꯒꯠꯇꯨꯅ ꯊꯣꯏꯕꯤꯒꯤ ꯃꯅꯦꯝꯄꯣꯛ ꯖꯥꯅꯀꯤꯗꯤ ꯚꯦꯖꯤꯇꯦꯔꯤꯌꯟ ꯍꯥꯏꯕꯗꯤ ꯀꯥꯡꯁꯣꯏꯒꯨꯝꯕ ꯑꯗꯨꯗꯒꯤ ꯀꯥꯡꯍꯧꯒꯨꯝꯕ ꯏꯔꯣꯝꯕꯒꯨꯝꯕ ꯑꯣꯏꯅ ꯁꯦꯝꯂꯒ ꯊꯝꯃꯝꯈꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯏꯔꯣꯝꯕ ꯑꯁꯤꯗꯤ ꯊꯣꯏꯕꯤꯅ ꯃꯦꯠꯂꯝꯈꯤ ꯊꯣꯏꯕꯤꯅ ꯍꯥꯏꯈꯤꯁꯦ ꯏꯔꯣꯝꯕꯗꯣ ꯍꯥꯎꯇ꯭ꯔꯒꯁꯨꯅꯦ ꯑꯩꯅ ꯕꯣꯔꯥ ꯍꯧꯕꯅꯤ ꯕꯣꯔꯥ ꯑꯁꯦ ꯆꯥꯔꯒ ꯍꯥꯏꯐꯦꯠꯇꯪꯗꯤ ꯌꯦꯡꯉꯣꯅ ꯍꯥꯏꯈꯤ ꯑꯗꯨꯕు ꯖꯥꯅꯀꯤꯁꯨ ꯋꯥꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝꯅ ꯌꯦꯡꯂꯒꯦ ꯃꯍꯥꯎ ꯇꯪꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯈꯤ ꯊꯣꯏꯕꯤ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯇ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯆꯥꯛ ꯍꯤꯟꯖꯥꯡꯒꯤ ꯃꯍꯥꯎꯁꯦ ꯖꯥꯅꯀꯤꯅ ꯑꯃꯨꯛꯇꯪ ꯆꯥꯔꯒ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯃꯌꯥꯝꯁꯨ ꯎꯕꯤꯔꯝꯒꯅꯤ ꯆꯥꯛꯍꯥꯎꯒꯤ ꯆꯥꯛ ꯑꯃꯅꯦ ꯑꯗꯨꯗꯒꯤ ꯍꯋꯥꯏ ꯊꯣꯡꯕꯅꯦ ꯄꯥꯐꯣꯔꯅꯦ ꯀꯥꯡꯁꯣꯏꯅꯦ ꯕꯣꯔꯥꯅꯦ ꯑꯗꯨꯒ ꯊꯔꯣꯏ ꯊꯣꯡꯕ ꯈꯔꯁꯨ ꯌꯥꯎꯏ ꯊꯔꯣꯏ ꯑꯁꯤꯅ ꯉꯔꯥꯡ ꯊꯣꯏꯕꯤꯅ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯈꯨꯜꯂꯛꯄ ꯊꯔꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯊꯔꯣꯏ ꯈꯔ ꯑꯗꯣ ꯊꯣꯡꯖꯜꯂꯦ ꯑꯗꯨꯒ ꯄꯥꯐꯣꯔ ꯑꯁꯤꯁꯨ ꯃꯤꯠ ꯌꯥꯎꯗꯕꯤ ꯄꯤꯌꯣꯔ ꯚꯦꯖꯤꯇꯦꯔꯤꯌꯟꯒꯤ ꯄꯥꯐꯣꯔ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯁꯤꯁꯨ ꯆꯥꯔꯒ ꯌꯦꯡꯉꯣꯅ ꯍꯥꯏꯕꯁꯤꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯖꯥꯅꯀꯤꯅ ꯌꯥꯅꯤꯡꯂꯝꯗꯦ ꯃꯔꯝꯗꯤ ꯍꯥꯏꯐꯦꯠꯇꯪ ꯂꯩꯊꯣꯛꯑꯒ ꯌꯥꯅꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯣ ꯎꯠꯂꯒ ꯃꯥ ꯑꯗꯨꯝ ꯇꯞꯅ ꯆꯥꯕꯗꯤ ꯍꯧꯔꯛꯑꯝꯃꯤ ꯍꯤꯟꯖꯥꯡ ꯃꯍꯥꯎꯁꯤꯡꯁꯦ ꯃꯍꯥꯛꯁꯨ ꯍꯥꯎꯋꯦꯅ ꯈꯪꯂꯗꯨꯅ ꯃꯊꯪ ꯑꯁꯨꯝ ꯆꯥꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯁꯣꯝꯗꯅ ꯆꯤꯛꯀꯟ ꯊꯣꯡꯖꯜꯂꯤ ꯑꯗꯨꯒ ꯍꯥꯏꯈꯤ ꯆꯤꯛꯀꯟ ꯐꯅ ꯊꯣꯡꯂꯕꯁꯨꯅꯦ ꯅꯃꯧ ꯅꯨꯄꯤ ꯑꯩꯒꯤ ꯏꯈꯨꯠꯁꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯥꯎꯒꯗꯣꯏꯅꯤꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯂꯦꯞꯈꯠꯂꯒ ꯖꯥꯅꯀꯤꯒꯤ ꯑꯁꯥꯎꯕꯗꯣ ꯎꯠꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯌꯦꯟ ꯐꯅ ꯊꯣꯡꯂꯕꯁꯨꯅꯦ ꯀꯅꯥꯅ ꯍꯥꯏꯅꯣ ꯚꯦꯖꯤꯇꯦꯔꯤꯌꯟ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗ ꯍꯥꯎꯔꯣꯏ ꯍꯥꯏꯗꯨꯅ ꯁꯦ ꯑꯩꯅꯒ ꯁꯨꯔꯤꯕ ꯁꯤꯡꯖꯨꯁꯦ ꯑꯝꯇ ꯌꯦꯡꯉꯨꯁꯦꯅ ꯃꯥꯗꯤ ꯃꯈꯜ ꯄꯣꯠ ꯌꯣꯜꯂꯒꯦꯅ ꯈꯜꯂꯝꯃꯤ ꯌꯦꯟ ꯊꯣꯡꯂꯒ ꯌꯣꯜꯂꯒꯦ ꯉꯥ ꯊꯣꯡꯂꯒ ꯌꯣꯜꯂꯒꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯁꯤꯡꯖꯨ ꯑꯃꯁꯨ ꯍꯥꯞꯀꯦ ꯍꯥꯏꯅ ꯈꯜꯂꯝꯈꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯖꯥꯅꯀꯤꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯄꯩꯁꯥ ꯊꯣꯛꯇꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅꯅꯦ ꯇꯧꯒꯦꯅ ꯈꯜꯂꯤꯕꯁꯤꯕꯨ ꯌꯣꯟꯗ꯭ꯔꯕꯁꯨ ꯌꯥꯕꯅꯦ ꯂꯩꯀꯥꯏꯒꯤ ꯏꯖꯠ ꯁꯣꯛꯅꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯅꯪꯅ ꯃꯥꯡꯊꯣꯛꯄꯤꯔꯒꯦ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ
ꯇꯧꯐꯝꯁꯨ ꯈꯪꯗꯦ ꯂꯦꯟꯐꯝꯁꯨ ꯈꯪꯗꯦ ꯅꯦꯠꯁꯨ ꯌꯥꯗꯕꯅꯤꯅ ꯈꯔ ꯈꯛꯇꯪ ꯄꯩꯁꯥ ꯊꯣꯛꯅꯕ ꯇꯧꯁꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯩꯅꯣꯅ ꯍꯥꯏꯕꯗ ꯊꯣꯏꯕꯤꯒꯤ ꯑꯍꯥꯟꯕ ꯀꯁꯇꯃꯔ ꯂꯥꯛꯄ ꯍꯧꯔꯝꯈꯤ ꯃꯗꯨꯕꯨ ꯌꯨꯝꯊꯪꯅꯕꯒꯤ ꯃꯃꯥꯏꯅꯤ ꯑꯁꯤꯗꯤ ꯃꯃꯥꯏꯅ ꯍꯥꯏꯈꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡ ꯊꯣꯡꯍꯧꯗꯦ ꯑꯗꯨꯅ ꯊꯣꯏꯕꯤ ꯅꯪꯒꯤ ꯍꯤꯟꯖꯥꯡ ꯑꯗꯣ ꯈꯔ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯅ ꯍꯥꯏꯕꯗꯨꯗ ꯊꯣꯏꯕꯤꯅ ꯍꯥꯏ ꯑꯩꯒꯤ ꯏꯟꯖꯥꯡꯁꯦ ꯇꯥꯃꯣ ꯌꯣꯟꯕꯅꯦ ꯊꯑꯣꯏꯅ ꯊꯣꯡꯕ ꯅꯠꯇꯦꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯍꯣꯏꯒꯤ ꯃꯕꯥꯏ ꯑꯗꯨꯅ ꯌꯥꯔꯦ ꯑꯗꯨꯝ ꯑꯩ ꯂꯨꯄꯥ 50ꯃꯨꯛꯀꯤ ꯂꯧꯔꯒꯦꯅ ꯍꯥꯏꯔꯝꯈꯤ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯄꯤꯔꯝꯈꯤ ꯑꯍꯥꯟꯕ ꯄꯣꯠꯁꯤ ꯌꯣꯟꯕ ꯍꯧꯈ꯭ꯔꯦ ꯃꯗꯨꯕꯨ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯎꯕꯗ ꯊꯣꯏꯕꯤꯒꯤ ꯃꯅꯦꯝꯕꯣꯛ ꯖꯥꯅꯀꯤ ꯑꯅꯤ ꯄꯥꯝꯖꯗꯕꯅ ꯉꯛꯈꯤ ꯑꯗꯨꯒ ꯍꯥꯏꯈꯤ ꯅꯪꯅꯅꯦ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯕꯅꯦ ꯁꯤꯒꯨꯝꯕ ꯑꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯀꯁꯇꯃꯔ ꯃꯊꯪ ꯂꯥꯛꯄ ꯃꯔꯝ ꯑꯣꯏꯕꯅ ꯊꯣꯏꯕꯤꯁꯨ ꯍꯔꯥꯎꯔꯝꯃꯤ ꯊꯣꯏꯕꯤꯒꯤ ꯀꯁꯇꯃꯔ ꯑꯁꯤ ꯑꯁꯣꯝꯗꯒꯤ ꯂꯩꯀꯥꯏ ꯑꯉꯥꯡ ꯑꯃꯅ ꯂꯧꯕ ꯂꯥꯛꯑꯝꯈꯤ ꯃꯍꯥꯛꯀꯤꯅ ꯍꯤꯟꯖꯥꯡ ꯂꯨꯄꯥ 100ꯒꯤ ꯇꯝꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯂꯨꯄꯥ 100ꯒꯤ ꯇꯝꯂꯒ ꯃꯍꯥꯛꯀꯤꯁꯨ ꯏꯟꯁꯥꯡ ꯄꯤꯔꯝꯃꯤ ꯊꯣꯏꯕꯤ ꯑꯁꯨꯝꯅ ꯄꯩꯁꯥ ꯈꯔ ꯇꯥꯟꯕ ꯍꯧꯔꯝꯈꯤ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯎꯕ ꯑꯁꯤꯗ ꯖꯥꯅꯀꯤꯅꯁꯨ ꯍꯥꯏꯐꯦꯠꯇꯪ ꯌꯥꯅꯤꯡꯕꯩ ꯃꯑꯣꯡ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯍꯥꯏꯈꯤ ꯁꯦ ꯅꯣꯏꯅꯦ ꯂꯩꯕ ꯂꯥꯛꯄꯗ ꯑꯩꯒꯤ ꯍꯤꯟꯖꯥꯡ ꯚꯦꯖꯤꯇꯦꯔꯤꯌꯟꯒꯤꯁꯤꯁꯨ ꯆꯥꯅꯤꯡꯕ꯭ꯔꯣ ꯀꯥꯡꯁꯣꯏꯒꯨꯝꯕ ꯁꯤꯡꯖꯨꯒꯨꯝꯕ ꯑꯗꯨꯒ ꯏꯔꯣꯝꯕꯒꯨꯝꯕꯁꯨ ꯌꯥꯎꯋꯦꯅ ꯍꯥꯏꯕꯗ ꯆꯥꯅꯤꯡꯗꯦ ꯑꯩꯒꯤꯗꯤꯅꯦ ꯅꯟ ꯚꯦꯖ ꯅꯪꯒꯤ ꯌꯦꯟ ꯊꯣꯡꯕ ꯑꯁꯦ ꯑꯁꯤ ꯑꯣꯏꯅ ꯌꯣꯜꯂꯒ ꯄꯤꯕꯤꯔꯛꯑꯣꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯔꯨꯛ ꯑꯁꯨ ꯂꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯣꯏꯕꯤꯒꯤ ꯃꯅꯦꯝꯄꯣꯛ ꯖꯥꯅꯀꯤꯅꯁꯨ ꯈꯪꯈꯤ ꯃꯤ ꯃꯌꯥꯝ ꯑꯁꯤ ꯚꯦꯖꯤꯇꯦꯔꯤꯌꯟꯒꯤ ꯍꯦꯟꯖꯥꯡ ꯑꯁꯦ ꯏꯆꯥ ꯆꯥꯅꯤꯡꯗꯦ ꯁꯤꯠꯄꯗꯤ ꯅꯟ ꯚꯦꯖꯅ ꯍꯦꯟꯅ ꯁꯤꯠꯄ ꯍꯧꯋꯤꯅ ꯈꯟꯗꯨꯅ ꯅꯨꯡꯇꯤꯒꯤ ꯌꯦꯟ ꯊꯣꯡꯗꯨꯅ ꯉꯥꯅꯨ ꯊꯣꯡꯗꯨꯅ ꯑꯃꯁꯨꯡ ꯉꯥ ꯊꯣꯡꯗꯨꯅ ꯌꯣꯟꯕ ꯍꯧꯔꯛꯑꯝꯈꯤ ꯊꯣꯏꯕꯤꯅ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯖꯥꯅꯀꯤꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯍꯧꯔꯛꯑꯝꯈꯤ ꯄꯩꯁꯥ ꯂꯥꯛꯄ ꯃꯔꯝ ꯑꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯄꯨꯛ ꯐꯖꯅ ꯆꯂꯥꯏꯕ ꯉꯝꯃꯝꯃꯤ ꯃꯍꯥꯛꯅ ꯌꯣꯜꯂꯤꯕ ꯍꯤꯟꯖꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯃꯄꯥꯅꯤ ꯃꯀꯨꯕꯣꯛꯅꯤ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯊꯣꯏꯕꯤꯅ ꯐꯅ ꯆꯥꯖꯗ꯭ꯔꯕꯁꯨ ꯖꯥꯅꯀꯤꯗꯤ ꯊꯔꯣꯏ ꯀꯩꯀꯥ ꯑꯗꯨ ꯌꯥꯝ ꯄꯥꯝꯅ ꯆꯥꯔꯝꯃꯤ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ